ꯇꯧꯕꯤꯁꯤꯡ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯉꯁꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯅꯦ ꯀꯝꯄꯅꯤ ꯑꯅꯤꯗꯪꯒ ꯔꯤꯀꯃꯦꯟ ꯇꯧꯒꯦ ꯇꯧꯖꯕꯅꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯂꯣꯡ ꯇꯥꯔꯝꯒꯤꯗꯃꯛꯇ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯒꯤꯁꯨ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈꯔ ꯃꯃꯜꯕꯨꯗꯤ ꯈꯔ ꯍꯥꯏꯒꯠꯂꯒꯁꯨ ꯍꯥꯏꯊꯔꯛꯄꯒꯤ ꯌꯥꯝꯃꯒꯁꯨꯀꯣ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯤ ꯌꯥꯝ ꯊꯥꯖꯕ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯥꯔꯛꯑꯒꯁꯨ ꯌꯥꯝ ꯇꯥꯔꯔꯣꯏꯗꯕ ꯃꯊꯛꯂꯣꯝꯗ ꯑꯗꯨꯝ ꯀꯥꯕꯒꯤ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯞ ꯇ꯭ꯔꯦꯟꯗꯅ ꯑꯌꯥꯝꯕ ꯂꯩꯔꯒꯗꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯀꯝꯄꯅꯤ ꯑꯅꯤꯈꯛꯇꯪ ꯔꯤꯀꯃꯦꯟ ꯇꯧꯒꯦ ꯇꯧꯖꯕꯅꯤ ꯂꯣꯡ ꯇꯥꯔꯝꯒꯤꯗꯃꯛꯇ ꯃꯌꯥꯝ ꯈꯟꯕꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯒꯤꯗꯃꯛꯇ ꯈꯟꯕꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯍꯥꯏꯒꯦ ꯇꯧꯔꯤꯁꯤꯗꯤ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯇꯧꯒꯦ ꯇꯧꯔꯤꯁꯤꯗꯤ ꯑꯗ ꯔꯤꯀꯃꯦꯟ ꯇꯧꯔꯤꯕ ꯀꯝꯄꯅꯤꯁꯤ ꯍꯤꯟꯗꯨꯁꯇꯥꯟ ꯌꯨꯅꯤꯂꯤꯚꯔ ꯂꯤꯃꯤꯇꯦꯠ HUL ꯍꯥꯏꯔꯤꯕꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯥꯔꯀꯦꯠ ꯀꯦꯞꯁꯤ ꯌꯦꯡꯉꯣ ꯌꯥꯝ ꯆꯥꯎꯋꯤ ꯃꯥꯁꯦ ꯂꯥꯔꯖ ꯀꯦꯞꯇ ꯆꯤꯡꯉꯦ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯒꯨꯝꯕꯁꯤꯗꯤ ꯂꯥꯔꯖ ꯀꯦꯞ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗꯤ ꯃꯃꯤꯡꯁꯨ ꯂꯩꯕ ꯃꯌꯥꯝꯅ ꯃꯃꯤꯡ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯤꯟꯗꯨꯁꯇꯥꯟ ꯌꯨꯅꯤꯂꯤꯚꯔꯁꯤꯗꯤ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯗꯨꯝ ꯃꯃꯤꯡ ꯂꯩꯔꯕ ꯀꯝꯄꯅꯤ ꯑꯃꯅꯤꯗꯅꯀꯣ ꯑꯗꯩ ꯂꯥꯔꯖ ꯀꯦꯞꯁꯨ ꯑꯣꯏꯗꯅ ꯑꯗꯨꯅ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯒꯨꯝꯕ ꯇꯧꯕꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯥꯔꯖ ꯀꯦꯞ ꯑꯗꯒꯤ ꯃꯃꯤꯡ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯀꯝꯄꯅꯤꯗ ꯑꯌꯥꯝꯕ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯉꯤ ꯑꯌꯥꯝꯕ ꯍꯥꯏꯕꯨ 100% ꯍꯥꯏꯇꯥꯔꯦꯅꯦ 100%ꯁꯦ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤꯗ ꯑꯣꯏꯅ ꯊꯥꯗꯍꯟꯅꯤꯡꯉꯤ ꯑꯗꯩꯗꯤ ꯀꯔꯦꯟ ꯄ꯭ꯔꯥꯏꯁꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯍꯧꯖꯤꯛ 2,194 ꯑꯗꯒꯤ ꯃꯥꯒꯤ ꯍꯥꯏꯁꯦ ꯌꯦꯡꯉꯣ 2,413 ꯌꯧꯔꯕꯅꯤ ꯂꯣꯗꯅ 1,756 ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏ ꯌꯥꯝ ꯆꯠꯂꯝꯃꯒ ꯍꯧꯖꯤꯛꯁꯦ ꯀꯔꯦꯛꯁꯟ ꯌꯥꯝ ꯇꯧꯔꯛꯑꯦꯕꯀꯣ ꯂꯣꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯣꯁꯦ ꯂꯨꯄꯥ ꯀꯩꯅꯣꯃꯨꯛꯀꯤ ꯆꯥꯡꯗ ꯂꯨꯄꯥ 500-400ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯣꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯗꯅꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯂꯥꯏꯐ ꯇꯥꯏꯝ ꯍꯥꯏꯁꯦ ꯇꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯀꯔꯦꯛꯁꯟꯁꯦ ꯐꯖꯅ ꯄꯤꯔꯦꯕ ꯑꯗꯨꯅ ꯀꯔꯦꯛꯁꯟꯁꯦ फजꯅ ꯄꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯦꯛꯁꯟꯁꯦ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯄꯥꯛꯅ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯄꯤꯔꯒꯁꯨ ꯁꯤꯗꯩꯗ ꯇꯥꯗꯔꯒꯁꯨ ꯌꯥꯝꯅ ꯇꯥꯗꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯑꯗꯨꯅ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯁꯤꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯅꯣꯡꯃꯗꯒꯤ ꯍꯦꯜꯂꯒ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯗꯒꯤ ꯍꯦꯜꯂꯒ ꯊꯥ 1-2-3 ꯐꯥꯎ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯁꯤꯗꯒꯤ ꯈꯔ ꯇꯥꯗꯔꯒꯁꯨ ꯑꯗꯨꯝ ꯉꯥꯏꯔꯒ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯨꯄꯥ 2,200-400 ꯐꯥꯎꯗꯤ ꯑꯗꯨꯝ ꯍꯥꯏꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯀꯨꯏꯅ ꯂꯣꯡ ꯇꯥꯔꯝꯗꯗꯤꯀꯣ ꯑꯗꯨꯕꯨ ꯊꯥ 1-2ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯒꯁꯨ ꯀꯅꯥ ꯈꯪꯗꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗꯁꯨ ꯂꯨꯄꯥ 100-150 ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯏ ꯇꯝ ꯉꯝꯗꯦ ꯑꯗꯨꯅ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤ ꯔꯤꯀꯃꯦꯟ ꯇꯧꯖꯕꯅꯤ ꯃꯔꯝꯗꯤ ꯀꯔꯦꯛꯁꯟ ꯌꯥꯝ ꯄꯤꯔꯦꯕꯀꯣ ꯑꯗꯒꯤ ꯂꯣꯡ ꯇꯥꯔꯝꯒꯤꯗꯃꯛꯇ ꯌꯦꯡꯉꯒꯁꯨ ꯁꯤꯁꯤꯗ ꯄ꯭ꯔꯣꯃꯣꯇꯔ ꯍꯣꯜꯗꯤꯡꯁꯤ ꯌꯦꯡꯉꯣ ꯀꯩꯅꯣꯅꯤ ꯄꯤꯔꯤꯁꯦ 61.9 ꯍꯥꯏꯗꯤ ꯄ꯭ꯔꯣꯃꯣꯇꯔ ꯍꯣꯜꯗꯤꯡꯁꯤ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯗꯤꯕꯤꯗꯦꯟ ꯁꯨ ꯑꯗꯨꯝ ꯄꯤ ꯗꯤꯕꯤꯗꯦꯟ ꯌꯤꯜꯁꯦ 1.14%ꯅꯦ ꯃꯥ ꯄꯤꯔꯤꯁꯦ ꯍꯥꯏꯗꯤ ꯗꯤꯕꯤꯗꯦꯟꯁꯨ ꯑꯗꯨꯝ ꯐꯖꯅ ꯄꯤ ꯑꯗꯩꯗꯤ ꯗꯦꯞ ꯃꯥꯒꯤ ꯗꯦꯞ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯦꯟꯗꯣꯟꯕꯨꯗꯤ ꯈꯔ ꯂꯩ 187 crore ꯑꯗꯨ ꯃꯥꯔꯀꯦꯠ ꯀꯦꯞꯀ ꯌꯦꯡꯅꯔꯗꯤ ꯀꯩꯁꯨ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯩꯗꯤ ꯄ꯭ꯂꯦꯁ ꯄꯥꯔꯁꯦꯟꯇꯦꯖꯇ 0 ꯂꯩ ꯑꯗꯩꯗꯤ ꯔꯤꯇꯔꯟ ꯑꯣꯚꯔ 10 yearsꯁꯦ 22.8 ꯍꯥꯏꯗꯤ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯒꯦꯔꯥ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯃꯇꯝ ꯆꯥꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝꯕ ꯇꯥꯏꯃꯤꯡ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯇꯥꯟ ꯌꯨꯅꯤꯂꯤꯚꯔꯁꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯀꯝꯄꯅꯤꯅ ꯍꯤꯟꯗꯨꯁꯇꯥꯟ ꯌꯨꯅꯤꯂꯤꯚꯔ ꯑꯗꯒꯤ ꯃꯥꯒꯤ ꯃꯔꯝꯗ ꯂꯣꯡ ꯇꯥꯔꯝꯒꯤꯗꯃꯛꯇ ꯈꯜꯂꯒꯗꯤ ꯀꯩꯅꯣꯝꯒ ꯃꯥꯒꯤ ꯗꯤꯕꯤꯗꯦꯟꯁꯦ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯄꯩꯁꯥ ꯍꯨꯜꯂꯛꯄꯗꯣ ꯃꯊꯣꯏ ꯍꯨꯜꯂꯛꯄꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯣꯏꯁꯨ ꯁꯦꯟ ꯃꯣꯏ ꯑꯇꯣꯡꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯐꯤꯠꯇꯒꯤ ꯑꯩꯈꯣꯏꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯔ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯍꯤꯟꯗꯨꯁꯇꯥꯟ ꯌꯨꯅꯤꯂꯤꯚꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯀꯌꯥꯔꯛ ꯄꯩꯁꯥ ꯑꯩꯈꯣꯏꯗ ꯄꯤꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯑꯩ ꯃꯅꯤ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠꯇꯨꯗ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯗꯤꯕꯤꯗꯦꯟꯁꯨ ꯑꯗꯨꯝ ꯐꯖꯅ ꯄꯤ ꯌꯦꯡꯉꯣ 2020ꯗ 3 ꯄꯤꯔꯦ ꯗꯤꯕꯤꯗꯦꯟꯁꯤ ꯑꯗꯒꯤ 2019ꯗ 2 ꯑꯩ 2018-17 ꯑꯗꯨꯝ ꯄꯤꯔꯝꯒꯅꯤꯅ ꯊꯥꯖꯩ ꯌꯦꯡꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯒꯗꯕ ꯃꯔꯝꯅ ꯁꯤ ꯈꯛꯇꯪ ꯎꯠꯂꯒꯦ ꯑꯗꯨꯅ ꯗꯤꯕꯤꯗꯦꯟꯁꯨ ꯐꯖꯅ ꯄꯤ ꯗꯤꯕꯤꯗꯦꯟ ꯄꯤꯕ ꯍꯥꯏꯔꯤꯁꯤ ꯑꯩꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗꯅꯤ ꯃꯣꯏꯅꯈꯔ ꯍꯥꯞꯄꯛꯀꯗꯣꯏꯁꯦ ꯄꯩꯁꯥꯁꯦ ꯑꯗꯒꯤ 1,400 ꯍꯥꯏꯁꯦ 1,400% ꯍꯥꯏꯔꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯍꯣꯠꯂꯒ ꯌꯦꯡꯉꯁꯤ 1,400%ꯅꯤ ꯐꯦꯁ ꯚꯦꯂꯨꯅ 1 ꯗꯤꯚꯥꯏꯗꯦꯠ ꯕꯥꯏ 100
ꯑꯗꯩꯗꯤ ꯏꯟꯇꯨ 1400 ꯑꯗꯨꯅ ꯁꯤꯌꯥꯔ ꯑꯃꯗ ꯀꯝꯄꯅꯤꯁꯤꯅ ꯗꯤꯕꯤꯗꯦꯟ ꯄꯤꯔꯤꯁꯤ 14 ꯔꯨꯄꯤꯁ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯂꯨꯄꯥ 14 ꯑꯣꯏꯕꯁꯨ ꯌꯥꯏ 1400% ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯩꯗꯤ ꯁꯤꯗꯩ ꯇꯥꯕꯁꯨ ꯌꯥꯏ ꯁꯤꯗꯩ ꯍꯦꯟꯕꯁꯨ ꯌꯥꯏ ꯀꯝꯄꯅꯤꯒꯤ ꯃꯥꯒꯤ ꯁꯦꯟꯗꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯅꯤꯀꯣ ꯑꯗꯨꯒ 2020ꯒꯤ ꯑꯣꯏꯅꯗꯤ ꯑꯍꯨꯝꯂꯛ ꯄꯤꯈ꯭ರೆ 1400% ꯑꯅꯤꯔꯛꯀ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯄꯥꯔꯁꯟ ꯑꯃꯗꯗꯤ ꯀꯥꯎꯔꯦ ꯑꯗꯨꯒ ꯑꯗꯨꯅ ꯁꯤꯌꯥꯔ ꯑꯃꯃꯝꯗ ꯂꯨꯄꯥ 13ꯒꯤ ꯆꯥꯡꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯍꯥꯞꯄꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯌꯥꯔ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯌꯥ ꯍꯥꯞꯄꯛꯀꯗꯒꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯦꯄꯥꯁꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯦ ꯑꯩ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯔꯤꯀꯃꯦꯟ ꯀꯝꯄꯅꯤꯁꯦ ꯑꯦꯁꯤꯌꯥꯟ ꯄꯦꯟ ꯂꯤꯃꯤꯇꯦꯠ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯔꯪꯒꯤ ꯀꯝꯄꯅꯤꯗꯨꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯝꯕꯔ 1ꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤ ꯑꯃꯅꯤ ꯃꯥꯁꯦ ꯁꯤꯗ ꯊꯥꯔꯤꯁꯤꯅꯤ ꯃꯥ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯈꯛꯇ ꯅꯠꯇꯅ ꯃꯄꯥꯟꯗꯁꯨ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯂꯝꯗꯁꯨ ꯃꯥꯁꯦ ꯁꯞꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯀꯝꯄꯅꯤ ꯑꯃꯅꯤ ꯑꯗꯒꯤ ꯃꯈꯥꯗ ꯈꯔ ꯆꯤꯡꯈꯠꯂꯒ ꯃꯥꯏ ꯃꯥꯔꯀꯦꯠ ꯀꯦꯞꯁꯤ ꯂꯩꯔꯦ ꯂꯥꯔꯖ ꯀꯦꯞ ꯀꯝꯄꯅꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯑꯩ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯒꯤꯗꯃꯛꯇꯗꯤ ꯂꯥꯔꯖ ꯀꯦꯞ ꯉꯥꯛꯇ ꯔꯤꯀꯃꯦꯟ ꯇꯧꯖꯩ ꯑꯗꯨꯅ ꯂꯥꯔꯖ ꯀꯦꯞꯁꯤ ꯇꯧꯖꯕꯅꯤ ꯑꯗꯩꯗꯤ ꯃꯥꯒꯤ ꯀꯔꯦꯟ ꯄ꯭ꯔꯥꯏꯁꯁꯦ 2402 ꯑꯗꯩꯗꯤ ꯍꯥꯏꯗ 2873 ꯑꯗꯒꯤ ꯂꯣꯗ 1431 ꯃꯁꯤꯁꯦ ꯃꯃꯥꯡꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯩꯈꯤꯕꯗꯣ ꯑꯗꯨꯒꯤꯗ ꯃꯥꯔꯀꯦꯠ ꯀ꯭ꯔꯦꯁ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯂꯣ ꯆꯠꯂꯨꯕ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯍꯥꯏꯒꯠꯂꯝꯃꯒ ꯁꯤꯒꯤꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯨꯡꯗ ꯀꯩꯅꯣ ꯔꯤꯀꯚꯔ ꯑꯣꯏꯔ ꯃꯇꯨꯡꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯇꯥꯏꯝ ꯍꯥꯏꯗ ꯆꯠꯂꯨꯔꯦꯕꯀꯣ 2,273 ꯐꯥꯎ ꯆꯠꯂꯨꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯔꯦꯛꯁꯟ ꯇꯧꯔꯛꯄꯅꯤ ꯀꯔꯦꯛꯁꯟ ꯇꯧꯔꯒ ꯂꯣꯁꯦ ꯑꯃꯨꯛ ꯁꯦꯝꯃꯨꯔꯦ ꯈꯔ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯈꯔ ꯍꯥꯏꯒꯠꯂꯒ 2402ꯗ ꯂꯩ ꯑꯩ ꯁꯤꯗ ꯆꯥꯔꯠ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯃꯨꯛꯇꯪ ꯂꯥꯏꯐ ꯇꯥꯏꯝ ꯍꯥꯏꯁꯦ ꯁꯤꯗ ꯁꯦꯝꯃꯝꯃꯦꯗꯅꯀꯣ ꯁꯦꯝꯃ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯣ ꯑꯃꯨꯛ ꯁꯦꯝꯃꯝꯃꯦ ꯗꯥꯎꯟꯗ ꯂꯥꯛꯑꯒ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯍꯥꯏ ꯁꯦꯝꯕ ꯃꯇꯝꯗ ꯂꯣꯗ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯂꯣ 2277.20 ꯐꯥꯎ ꯂꯣ ꯂꯥꯛꯑꯝꯃꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯑꯞ ꯇ꯭ꯔꯦꯟꯗ ꯂꯩꯔꯒ ꯍꯧꯖꯤꯛꯁꯤ 2402.10 ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯈꯤꯇꯪ ꯍꯥꯏꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯒꯠꯂꯛꯑꯒ ꯂꯩꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯈꯔ ꯍꯥꯏꯒꯠꯂꯛꯏꯉꯩꯗ ꯑꯇꯩ ꯍꯦꯟꯅ ꯍꯥꯏꯒꯠꯂꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯂꯩꯁꯟꯕ ꯌꯥꯕꯒꯤ ꯌꯥꯝꯅ ꯇꯥꯟ ꯆꯥꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯂꯣꯡ ꯇꯥꯝꯒꯤꯁꯨ ꯑꯗꯨꯝ ꯔꯤꯀꯃꯦꯟ ꯇꯧꯖꯩ ꯑꯗꯒꯤ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯒꯤꯁꯨ ꯔꯤꯀꯃꯦꯟ ꯇꯧꯏ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤ ꯃꯥꯒꯤ ꯄ꯭ꯔꯣꯃꯣꯇꯔ ꯍꯣꯜꯗꯤꯡꯁꯨ 52.8ꯅꯤ ꯑꯗꯩꯗꯤ ꯔꯤꯇꯔꯟꯁꯨ ꯑꯗꯨꯝ ꯌꯥꯏ ꯔꯤꯇꯔꯟ ꯑꯣꯚꯔ 5 yearsꯁꯨ 22.6 ꯑꯗꯒꯤ ꯔꯤꯇꯔꯟ ꯑꯣꯚर 10 yearsꯁꯨ 25.4 ꯑꯗꯒꯤ ꯗꯦꯞꯁꯨ ꯈꯔꯕꯨꯗꯤ ꯂꯩ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯄꯨꯁꯟꯕꯁꯦ ꯈꯔꯗꯤ ꯂꯩ 1079 crore ꯑꯗꯣ ꯃꯥꯏ ꯃꯥꯔꯀꯦꯠ ꯀꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯑꯣꯏꯗꯦ ꯑꯗꯩꯗꯤ ꯄ꯭ꯔꯣꯃꯣꯇꯔ ꯍꯣꯜꯗꯤꯡꯒꯤꯁꯨ ꯄ꯭ꯂꯦꯁ ꯃꯤꯉꯣꯟꯗ ꯃꯥꯒꯤ ꯁꯤꯌꯥꯔꯁꯦ ꯄꯨꯊꯣꯛꯑꯒꯁꯨꯈꯔ ꯂꯩ 10.7 ꯃꯁꯤꯃ ꯈꯔ ꯅꯦꯒꯦꯇꯤꯞꯇ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯌꯦꯡꯗꯕ ꯌꯥꯏ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯒꯤꯁꯤ ꯃꯦꯛꯁꯤꯃꯝꯗ ꯊꯥ 2-3 ꯊꯝꯃꯒ ꯌꯦꯡꯉꯒꯀꯣ ꯑꯗꯩ ꯄ꯭ꯔꯣꯐꯤꯠꯇ ꯂꯧꯊꯣꯛꯑꯒ ꯇꯣꯛꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤꯗꯤ ꯌꯥꯝꯅꯁꯨ ꯁꯥꯡꯉꯦ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ